ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯌꯥꯝ ꯀꯨꯏꯔꯦ ꯚꯤꯗꯤꯑꯣ ꯊꯥꯒꯠꯇꯕ ꯉꯁꯤꯗꯤ ꯚꯤꯗꯤꯑꯣ ꯑꯃꯇꯪ ꯄꯨꯔꯒ ꯂꯥꯛꯆꯔꯤ ꯁꯤꯒꯤ ꯕꯣꯔꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯁꯣꯏꯒꯤ ꯅꯦꯅꯦꯅ ꯄꯤꯕꯤꯔꯛꯄꯅꯦꯕꯀꯣ ꯁꯤꯖꯤꯒꯤ ꯑꯆꯥꯔ ꯁꯦꯝꯗꯣꯏꯅꯦ ꯏꯁꯤꯡꯗ ꯐꯖꯅ ꯆꯥꯝꯊꯣꯛꯑꯦ ꯑꯗꯨꯗꯨꯒ ꯑꯃꯇ ꯑꯣꯏꯅ ꯈꯟꯀꯠꯂꯦ ꯃꯥꯒꯤ ꯃꯇꯣꯟꯗꯣ ꯑꯗꯨꯁꯨ ꯂꯧꯊꯣꯛꯈ꯭ꯔꯦ ꯄꯥꯟꯕꯒꯤ ꯃꯈꯣꯛ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯁꯨ ꯂꯧꯊꯣꯛꯈ꯭ꯔꯦ ꯑꯗꯨꯗꯨꯒ ꯅꯨꯡꯁꯥꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯐꯧꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯝ ꯅꯣꯡꯃ ꯅꯤꯅꯤꯗ ꯑꯣꯏꯔꯁꯨ ꯌꯥꯏꯗ ꯍꯥꯏꯗꯤ ꯃꯥꯒꯤ ꯃꯆꯨꯝꯗꯣ ꯈꯛꯍꯜꯂꯒ ꯈꯤꯇꯪ ꯃꯇꯨ ꯂꯥꯡꯁꯟꯍꯟꯕꯩ ꯋꯥꯅꯤ ꯁꯤꯁꯦ ꯑꯩꯅꯅꯦ ꯅꯦꯅꯦ ꯍꯣꯏꯗ ꯆꯠꯂꯨꯕ ꯑꯗꯨꯗ ꯃꯤꯅ ꯁꯦꯝꯃꯒ ꯄꯤꯔꯛꯑꯦꯅꯅꯦ ꯂꯩꯔꯝꯃꯦꯕꯀꯣ ꯑꯁꯦꯝꯕ ꯑꯁ ꯑꯩꯅ ꯍꯥꯎꯃꯟꯗꯅ ꯂꯣꯏ ꯆꯥꯊꯣꯛꯄ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯗꯅ ꯅꯦꯅꯦꯅꯅꯦ ꯃꯥꯁꯨ ꯁꯦꯝꯖꯒꯦꯅ ꯂꯩꯔꯝꯕꯅꯤ ꯑꯗꯣ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯄꯤꯊꯣꯛꯄꯤꯔꯛꯑꯦ ꯁꯨꯃꯥꯏꯅ ꯂꯣꯏ ꯀꯪꯉꯦ ꯑꯗꯨꯗꯨꯒ ꯇꯨꯞꯁꯤꯒꯤ ꯃꯔꯨ ꯃꯔꯥꯡ ꯃꯌꯥꯝꯁꯦ ꯊꯥꯛꯑꯒ ꯇꯧꯗꯣꯏꯅꯦ ꯃꯣꯔꯣꯛ ꯂꯩꯔꯦ ꯑꯗꯩꯗꯤ ꯐꯗꯤꯒꯣꯝ ꯃꯔꯨ ꯂꯩꯔꯦ ꯖꯤꯔꯥ ꯂꯩꯔꯦ ꯑꯗꯨꯒ ꯀꯔꯤꯕ ꯑꯁꯤꯁꯦ ꯀꯥꯎꯈ꯭ꯔꯦ ꯃꯤꯊꯤ ꯍꯥꯏꯕ ꯃꯤꯊꯤꯅꯦ ꯑꯗꯩꯗꯤ ꯍꯪꯒꯥꯝ ꯃꯔꯨꯅꯦ ꯇꯧꯗꯣꯏꯅꯦ ꯍꯥꯟꯅꯅꯦ ꯈꯥꯡꯗꯣ ꯁꯥꯍꯜꯂꯀꯥꯟꯗꯅꯦ ꯁꯤꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯉꯧꯔꯦꯗꯅ ꯑꯗꯨ ꯈꯤꯇꯪ ꯕ꯭ꯔꯥꯎꯟ ꯆꯪꯕꯐꯥꯎ ꯍꯥꯏꯗꯤ ꯈꯤꯇꯪ ꯃꯨꯂꯤ ꯇꯧꯕꯐꯥꯎ ꯉꯧꯔꯦꯗꯅ ꯑꯗꯨꯗꯨꯒ ꯒ꯭ꯔꯥꯏꯟ ꯇꯧꯊꯣꯛꯇꯣꯏꯅꯦ ꯑꯗꯨꯝ ꯌꯥꯝꯅ ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯏꯗ ꯃꯥꯒꯤ ꯍꯩꯅꯕꯤꯗꯨꯅꯤ ꯑꯗꯨꯒ ꯊꯥꯎꯁꯦ ꯍꯪꯒꯥꯝ ꯊꯥꯎꯅꯦ ꯐꯖꯅ ꯁꯥꯍꯜꯂꯅꯤ ꯑꯗꯨꯗꯨꯒ ꯁꯥꯔꯀꯥꯟꯗꯅꯦ ꯏꯪꯍꯜꯂꯒ ꯊꯝꯕꯤꯔꯣꯕꯀꯣ ꯑꯗꯨꯗꯨꯒ ꯉꯁꯥꯏꯒꯤ ꯃꯁꯥꯂꯥꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯒ꯭ꯔꯥꯏꯟ ꯇꯧꯔꯦꯗꯅ ꯑꯗꯨꯗꯨꯒ ꯉꯁꯥꯏꯒꯤ ꯊꯥꯎ ꯑꯌꯤꯡꯕꯗꯨꯗꯅꯦ ꯍꯥꯏꯗꯤ ꯌꯥꯝ ꯏꯪꯈꯤꯕꯁꯨ ꯅꯠꯇꯕ ꯑꯗꯨꯗꯅꯦ ꯍꯩꯖꯟꯗꯣꯏꯅꯦꯕꯀꯣ ꯍꯩꯖꯜꯂꯦꯗꯅ ꯁꯨꯃꯥꯏꯅ ꯑꯗꯨꯗꯨꯒ ꯑꯣꯠꯈꯥꯏꯕꯤꯔꯦꯗꯅ ꯑꯗꯨꯒ ꯍꯪꯒꯥꯝ ꯃꯔꯨ ꯀꯩꯀꯥꯗꯨꯗꯤ ꯀꯣꯟꯅ ꯍꯥꯞꯁꯦꯕ ꯍꯥꯏꯗꯤ ꯍꯪꯒꯥꯝ ꯃꯔꯨꯗꯤ ꯄꯦꯇꯦꯛ ꯄꯦꯇꯦꯛ ꯀꯥꯞꯄꯅꯦꯕ ꯃꯣꯔꯣꯛ ꯃꯆꯨꯒꯨꯝꯕ ꯑꯗꯩꯗꯤ ꯃꯣꯔꯣꯛ ꯑꯗꯨꯝ ꯍꯥꯏꯕꯗꯤ ꯆꯥꯡꯗꯣ ꯁꯥꯕꯒꯤ ꯑꯗꯩꯗꯤ ꯌꯥꯝ ꯁꯥꯕ ꯄꯥꯝꯗ꯭ꯔꯒꯅ khitang ꯍꯟꯊꯕꯤꯕ ꯑꯗꯨꯒ ꯊꯨꯝꯁꯨ ꯅꯝꯕꯒꯤ ꯆꯥꯡꯗ ꯑꯗꯨꯝ ꯍꯥꯞꯆꯟꯕꯤꯔꯦꯗꯅ ꯑꯗꯨꯗꯨꯒ ꯑꯣꯠꯈꯥꯏꯕꯤꯔꯅꯤ ꯊꯥꯎꯗꯣ ꯈꯔ ꯏꯪꯍꯜꯂꯀꯥꯟꯗꯅꯤꯀꯣ ꯅꯠꯇ꯭ꯔꯗꯤ ꯃꯁꯥꯂꯥꯁꯤꯡꯗꯣ ꯂꯣꯏ ꯀꯥꯒꯤꯅꯦꯕ ꯑꯗꯨꯒ ꯑꯣꯠꯈꯥꯏꯔꯕ ꯃꯇꯨꯡꯗ ꯑꯁꯨꯃꯥꯏꯅ ꯍꯪꯒꯥꯝ ꯃꯔꯨꯁꯦ ꯍꯥꯞꯆꯟꯕꯤꯔꯅꯤ ꯑꯗꯨꯗꯨꯒ ꯁꯤꯁꯦ ꯐꯖꯅ ꯑꯣꯠꯈꯥꯏꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯕꯣꯔꯣꯏꯗꯣ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯪꯅꯕꯗꯣ ꯈꯨꯕꯤꯅ ꯃꯦꯠꯈꯥꯏꯕꯤꯕ ꯑꯗꯣ ꯑꯩꯒꯤꯗꯤ ꯈꯨꯕꯤ ꯆꯥꯎꯕꯅꯤꯅꯅꯦ ꯑꯗꯨꯝ ꯃꯊꯧ ꯐꯖꯅ ꯇꯧꯈ꯭ꯔꯦ ꯈꯨꯕꯤ ꯆꯥꯎꯗꯕꯅꯒꯗꯤ ꯇꯧꯕꯤꯔꯨꯅꯨꯀꯣ ꯈꯨꯕꯤ ꯑꯆꯧꯕꯅ ꯇꯧꯕꯤꯌꯨ ꯁꯨꯃꯥꯏꯅ ꯃꯦꯠꯈꯥꯏꯕꯤꯔꯦꯗꯅ ꯑꯗꯨꯒ ꯉꯁꯥꯏ ꯃꯁꯥꯂꯥꯗꯣ ꯍꯩꯖꯜꯂꯒꯅꯦ ꯐꯖꯅ ꯃꯤꯛꯁ ꯇꯧꯗꯣꯏꯅꯦꯕꯀꯣ ꯁꯤꯒꯤ ꯕꯣꯔꯣꯏꯁꯤꯗꯤꯅꯦ ꯑꯗꯨꯝ ꯍꯥꯏꯕꯗꯤ ꯂꯝꯕꯤꯗ ꯀꯩꯗꯁꯨ ꯑꯗꯨꯝ ꯄꯥꯟꯗ ꯄꯥꯜꯂꯒ ꯂꯩꯗꯅꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯆꯥꯔ ꯁꯦꯝꯃꯒ ꯌꯣꯜꯂꯁꯨ ꯌꯥꯔꯦ ꯑꯗꯩꯗꯤ ꯆꯥꯕꯗꯁꯨ ꯑꯗꯨꯝ ꯌꯥꯝ ꯍꯥꯎꯕꯅꯦꯕꯀꯣ ꯍꯥꯏꯗꯤ ꯍꯦꯛꯇ ꯍꯦꯛꯑꯒ ꯆꯥꯕꯗꯨꯗꯤ ꯍꯥꯎꯇꯦꯗꯅ ꯃꯥꯗꯤ ꯑꯗꯣ ꯑꯗꯨꯝ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯄꯥꯜꯂꯝꯃꯒꯁꯨ ꯃꯌꯥꯝ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯁꯦꯝꯕ ꯌꯥꯕꯅꯤꯅꯅꯦ ꯑꯗꯨꯝ ꯍꯦꯛꯆꯟꯕꯤꯔꯣ ꯑꯗꯨꯗꯨꯒ ꯁꯦꯝꯕꯤꯔꯣ ꯑꯗꯨꯒ ꯃꯍꯥꯎ ꯑꯝꯇꯪ ꯇꯪꯕꯤꯌꯨ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯂꯣꯏꯅꯃꯛ ꯊꯥꯎꯗꯣ ꯊꯨꯝꯗꯣ ꯃꯁꯥ ꯃꯅꯨꯡꯗ ꯆꯪꯅꯕ ꯅꯣꯛꯈꯥꯏꯕꯤꯔꯅꯤ ꯍꯥꯏꯗꯤ ꯑꯣꯠꯈꯥꯏꯕꯤꯔꯅꯦꯕꯀꯣ ꯐꯖꯅ ꯃꯄꯨꯡ ꯐꯥꯅ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯗꯨꯒ ꯕꯤꯖꯤꯅꯦꯁꯄꯨ ꯇꯧꯕ ꯌꯥꯏꯗ ꯑꯁꯤꯁꯦ ꯃꯔꯤ ꯃꯉꯥ ꯍꯥꯜꯂꯒ ꯂꯨꯄꯥ 2-2ꯗ ꯌꯣꯜꯂꯁꯨ ꯌꯦꯡꯉꯣꯗꯅ ꯐꯖꯅ ꯇꯣꯡꯗꯣꯏꯅꯤ ꯋꯥꯔꯤꯅꯤꯗ ꯕꯤꯖꯤꯅꯦꯁ ꯌꯥꯝ ꯍꯩꯕꯩ ꯃꯑꯣꯡꯗ ꯈꯪꯗꯦ ꯁꯨꯝ ꯃꯌꯥꯝꯗꯁꯨ ꯇ꯭ꯔꯥꯏ ꯇꯧꯍꯟꯅꯤꯡꯉꯦ ꯑꯗꯨꯒꯤꯅꯤꯗ ꯇ꯭ꯔꯥꯏ ꯇꯧꯑꯣ ꯌꯥꯝ ꯍꯥꯎꯕꯅꯤ ꯐꯖꯅ ꯍꯦꯛꯇ ꯃꯨꯟꯅ ꯑꯣꯠꯈꯥꯏꯖꯔꯦ ꯑꯩꯒꯤꯗꯤ ꯑꯗꯨꯗꯨꯒ ꯊꯥꯎ ꯑꯃꯨꯛ ꯈꯔ ꯁꯥꯍꯜꯂꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩꯒꯤꯁꯦ ꯊꯥꯎ ꯈꯤꯇꯪ ꯋꯥꯠꯂꯦꯕ ꯑꯗꯣ ꯊꯥꯎ ꯈꯔ ꯁꯥꯍꯜꯂꯒ ꯀꯩꯅꯣ ꯇꯧꯗꯣꯏꯕ ꯑꯁꯤꯁꯦ ꯂꯤꯛꯂꯤꯒꯤ ꯖꯥꯔ ꯑꯃꯗ ꯍꯥꯞꯆꯟꯕꯤꯔꯣꯕꯀꯣ ꯑꯗꯨꯝ ꯍꯅꯤ ꯀꯩꯀꯥ ꯊꯛꯈꯤꯕꯒꯤ ꯂꯤꯛꯂꯤꯒꯤ ꯖꯥꯔ ꯃꯌꯥꯝ ꯂꯩꯗꯅ ꯑꯗꯨꯒꯨꯝꯕꯗ ꯑꯗꯨꯝ ꯍꯥꯞꯆꯟꯕꯤꯔꯣ ꯑꯗꯨꯒ ꯊꯥꯎꯁꯦ ꯁꯥꯍꯜꯂꯦꯗꯅ ꯑꯗꯨꯗꯨꯒ khitang ꯏꯪꯍꯜꯂꯒꯅꯦ ꯑꯃꯨꯛ ꯍꯩꯖꯟꯕꯤꯔꯣ ꯑꯗꯨꯗꯨꯒꯅꯦ ꯅꯨꯡꯁꯥꯗ ꯅꯣꯡꯃ ꯅꯤꯅꯤ ꯑꯃꯨꯛ ꯊꯝꯕꯤꯔꯣ ꯑꯗꯨ ꯊꯝꯗ꯭ꯔꯁꯨ ꯑꯗꯨꯝ ꯔꯦꯗꯤꯃꯦꯗ ꯑꯣꯏꯅ ꯑꯗꯨꯝ ꯆꯥꯕ ꯌꯥꯔꯕꯅꯦ ꯁꯤꯗꯤ ꯍꯥꯏꯗꯤ ꯊꯥꯎ ꯊꯨꯝꯗꯣ ꯃꯅꯨꯡ ꯆꯪꯅꯕꯅꯤꯗ ꯂꯣꯏꯔꯦ